Still now मैम अदम फेसबुक तकी पैसा दी तानबा पामबिरगा अखोइगी वीडियो अपलोड तौनबा लेतब मियामगी ऐ ngahन वीडियो अमा सेमगी को अखोइगी असिदा लेरे वीडियो दो अदुदा इना मैम अखोइगी पॉइंट अहुम हाइगिदना अखोइ टॉपिक अहुम हाइगिदना असिगी टॉपिक अहुम जे मणिपुर दा थागतबदा व्यूज यामना लाखने अमदी अकाउंट याम थुना ग्रो तौने हाइगिबनेबा पॉइंट नंबर 1 दा अखोइगी रिएक्शन नि को अदुगा पॉइंट नंबर 2 दना अखोइगी मणिपुर दा ओरिबा ट्रेंडिंग वीडियो असिगुम्बा अमदी मियामना ख्वाइदी पामनबा वीडियो सिंगे थागतपनि को मणिपुर गी ओइना अदुगा पॉइंट नंबर 3 दना मुक अखोइगी वॉइस ओवर नत्रगा अखोइगी इन्फॉर्मेशन अखोइ हिंदी की कई अदुदा ngang मैम जे अखोइ मणिपुर दा अदुदा अखोइना फजना कनो तौरा खोला ngang बनेबको अदुना अहुमनी अदो अहुम दो मैम दा इना ताकदी ताखरेदना अखोइ मणिपुर दा लेबा अकाउंटिंग अखोइगी एग्जांपल अमु पीयब अदु अकाउंटिंग लो दोमने येंगब मतुंगदा ngan मैते कंगले पाकना हाइरिबदो ओ सिनी हाइबदो दोम सबसाना खंगबा ngamni ko adana मैम वीडियो से येंबिरो अदुगा फजना खंगबा ngamni ko ngan मैम आइना पॉइंट नंबर 1 दा हाइगिबदो अखोइ कैनोनी को अहानबद अखोइगी रिएक्शन वीडियो ने अदु रिएक्शन दो नुमितुदा इन हाइगिबदो ऑप्शन अनि मकुत पुतबा अखोइगी मणिपुर गी ओइबम उलगेबको अदो रिएक्शन वीडियो तौबदा मैमना खलमनि को अखोइगी प्रॉब्लम लाकनी खोटकनी हाइना अदो होय प्रॉब्लम लाकपजु याई अदुबो अदोम हाइने सिंगना फजना तौरदि कैसु लाइ को कैगिन हाइदि अदोम अखोइ फेसबुक तकैदा अदोम का हेना थिजिन मिदबगी ओइरमनिबा थिजिन बतारदि अदोम अखोइगी अदुकी मतिक यामना रिएक्शन तौबा अखोइ अचौ अखोइगी पेज फंगनि को अखोइ मिलियन दा व्यूज लेबा मिलियन दा अखोइगी फॉलोअर्स लेबा लेनिबा मणिपुर गी हाना उच्चरागे सि मणिपुर गी अखोइगी असुम अतोप इसिल नाव अमनि को असे येंगो कैनोनेबा माना सिदा थागलिजे रिएक्शन गी वीडियो नेबको अदो मणिपुर गी ओइबगी सि सब्सक्राइबर अदुदा फॉलोअर्स से सिगुम खरा तपना तौबने दुबु लेदना मपाल लमगी अखोइगी अचौ कैनो लेगरेबा अचौ पेज को कैसु अखोइगी प्रॉब्लम लाक्दबा असिने येंगो मैम आइन हाना अखोइगी पॉइंट नंबर 1 हाइगिबदो सिमाइना वीडियो अमा मखादा तौरे अदुगा मथक्ता सिमाइना तौरे रिएक्शन नि को अदो सिमाइना तौबा येंगो मागी अकाउंट दा मैम थेंगननि को अदो सिमाइना मैम थेंगननि बा मागी वीडियो सिंग दा को सिनी आइन हान पॉइंट नंबर 1 दा हाइगिबा अखोइगी रिएक्शन गी वीडियो गी दो को व्यूज अदुम लाकपा दुम मैम यावबनी को येंगो व्यूज अदुम लाकपा करिगुम मतम 100 के लाकपा दगे दुदा मैम यावबा दुम यावबने बा स्टेज येंगो अखोइ 100 के लाकदना खोतना मैम तौइदना को असिनी मैम येंगो सिगी अकाउंट जिनी को असिदा रिएक्शन की वीडियो आइना पॉइंट नंबर 1 दा हाइगिबदो फंगनी को अदुगा अनि सुबदना मुक आइन हाइबदो मणिपुर की ट्रेंडिंग ओइबा अमदी मणिपुर दा अदुम अनौबा लाकपा वायरल ट्रेंडिंग असिगुमबजे लेदना असि थागत पे अकाउंट अमा मु हाइगिबनेबा अदुना मुक असिदा मुक येंगोबा सिगी मार्क्सन मैते हाइजे को असदे येंगो मैम थागलमने हाइदि लेदना अदुम अनौबा अखोइ मणिपुर की अपडेट की मवोंग दा लेदना सिगुम थागतपनेबा दो व्यू सु बजना यामबनी को सिजे येंगो असी अदुम मणिपुर की अनौबा निंगो सि मैम येंगो 5 hours 73 के लई को अदो सिमाइना लोइना लेरमनेबा सिदा अदुम लेदना अनौबा दुदा को मैम दा इन्फॉर्मेशन पीबा याबु बोरो मणिपुर की ओइबा अदुम ट्रेंडिंग हाइबम लेदना अदो सिदा येंगो मैम व्यू से को 73 के 43 के 24 के 15 के 17 के 139 के येंगो मैम व्यूज यामबनी को सि ब्रोजे असी हाना अदुम अखोइ फजना अदुम खंगाय सि सिल नाउजे को मैथे कंगले पाखोय अदुदा सिमाइन तौर अदुम खैना तोमिनारपनी अदो मागी अकाउंट से कैसु यामना होय मतम अमदा ग्रो ओइरमदेबा को हाइबदी लेदना कैसु यामना तपना ग्रो ओइरमबने अदुबो माना सिगुम्बा लाइन अमा फजना पाइगिबदगी हौजिक केम थुना ग्रो ओइरे येंगोबा को व्यूज मैम जेंगो मैम यौबने को मैम व्यूज 400 के 500 के मैम यौबनेबा को अदुना सि मार्क्सन मैते जिदंग हान नंबर 2 दा हाइबदो अदुनेबा अखोइ मणिपुर की ओइबा ट्रेंडिंग अदुदा दा को अदुगा अखोइ नंबर 3 दा आइन हाइबदो मन वॉइस ओवर तौब हाइबनी सकैगा उहंदबी को अदुगा मन मु अखोइ की लेदना इन्फॉर्मेशन अदुदा मैम दो अखोइ की मियामना कानाबा पीबा हाइबने अदुना मु सिगी कैनो जेंगो सिगी पेज से को असदा मु फंगनेबा अखोइ की लेदना येंगो मैम सिदा फोन की सिमाइन तौरदि अदु तौबनी खोटपनी को नत्रगा अदुनि अदानी लेदना सिगुम्बजे असदा लोइना फंगबने अदुना असिदा इन हाइजनिंगबदी आइना हुजी एग्जांपल लोइना पीरेगो रिएक्शन गिना अदुनी अदुगा मणिपुर की ट्रेंडिंग गिना हुजी मार्क्सन मैते गी दुनी अदुगा नंबर 3 अखोइ गी लेदना इन्फॉर्मेशन अदुदा फोन की मरम द बोयरो अदुदा नत्रगा एनी सिगुम्बगी इन्फॉर्मेशन पीबना सिदा लेरे को अदु मयाम येंगो अकाउंट से क्याम थुना ग्रो ओइ येंगो बसिस को कुई हौदबनी 134 के गा यौरिजि उरबा अदुना अपाइब लाइन अमदा पायरगा चटपा मतम द को मैम सिमाइना अकाउंट से थुना ग्रो तौब ngamनेबा को अदो मार्क्सन मैते गिसु फजना अकाउंट से ग्रो तौराबनी अदगी सी अहान मगिसु फजना ग्रो तौराबनी अदगी मेगारा साइज जेसु फजना मोइसु दुम ग्रो तौरिनेबा को अदो
ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯅꯍꯥꯟ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯈꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯂꯥꯏꯚꯁꯨ ꯎꯠꯂꯦꯗꯅꯀꯣ ꯑꯗꯣꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯦ ꯊꯤꯖꯤꯜꯂꯣꯕ ꯍꯥꯏꯕꯗꯤ ꯂꯩꯗꯅ ꯃꯥꯛꯁꯟꯅ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯅꯣ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯑꯍꯥꯟꯕꯒꯤꯁꯤꯅ ꯀꯃꯥꯏꯅ ꯁꯦꯝꯃꯤꯅꯣ ꯅꯠꯇ꯭ꯔꯒ ꯃꯦꯒꯥꯔꯥꯖꯅ ꯀꯃꯥꯏꯅ ꯁꯦꯝꯃꯤꯅೋ ꯍꯥꯏꯁꯦ ꯌꯦꯡꯁꯤꯜꯂꯣ ꯑꯗꯨꯒ ꯑꯗꯣꯝꯁꯨ ꯁꯦꯝꯃꯣꯕ ꯑꯗꯨꯒ ꯍꯣꯏ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯔꯤꯑꯦꯛꯁꯟꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯗ ꯑꯣꯏꯒꯦꯔꯥ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯀꯣ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯀꯩꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯐꯦꯁꯕꯨꯛꯇꯒꯤ ꯀꯩꯗꯒꯤ ꯄꯪꯂꯧ ꯂꯧꯊꯣꯛꯑꯒ ꯒꯃꯦꯟ ꯇꯥꯗꯕ ꯄꯪꯇꯥ ꯊꯥꯒꯠꯂꯗꯤ ꯑꯗꯨꯝ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯅꯠꯇ꯭ꯔꯒ ꯇꯤꯛꯇꯣꯛ ꯑꯗꯨꯗ ꯁꯤꯒꯨꯝꯕꯗꯒꯤ ꯂꯧꯔꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯅꯝꯕꯔ 3ꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯗꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯂꯩꯗꯅ ꯊꯤꯖꯟꯗꯅ ꯈꯣꯠꯆꯟꯗꯅ ꯇꯧꯔꯒ ꯏꯗꯤꯠ ꯐꯖꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯗꯅ ꯈꯣꯠꯇꯅ ꯅꯠꯇ꯭ꯔꯒ ꯔꯤꯑꯦꯛꯁꯟꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯏꯁꯥꯒꯤ ꯐꯦꯁ ꯑꯗꯨꯗ ꯚꯦꯂꯨ ꯍꯥꯞꯇꯅ ꯁꯤꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯗꯨꯝ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯅꯦꯝꯃꯦꯕ ꯑꯗꯨ ꯌꯦꯡꯉꯣ ꯑꯗꯣꯝꯅ ꯊꯥꯖꯗ꯭ꯔꯁꯨ ꯐꯦꯁꯕꯨꯛꯇ ꯀꯣ ꯑꯩꯈꯣꯏꯒꯤ ꯔꯤꯑꯦꯛꯁꯟ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯐꯣꯔꯦꯟꯒꯤ ꯃꯤꯑꯣꯏ ꯀꯣ ꯌꯦꯡꯉꯣ ꯃꯣꯏꯒꯤ 10 ꯃꯤꯂꯤꯌꯟ ꯑꯩꯈꯣꯏ ꯐꯣꯂꯣꯋꯔꯁ ꯂꯩꯕ 5 ꯃꯤꯂꯤꯌꯟ ꯂꯩꯕ ꯑꯗꯒꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦꯕ ꯃꯣꯏ ꯀꯩꯁꯨ ꯆꯥꯗꯕꯅꯦꯕꯀꯣ ꯀꯣꯄꯤꯔꯥꯏꯠ ꯍꯣꯏ ꯑꯗꯨꯕꯨ ꯂꯩꯗꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯈꯣꯠꯂꯒ ꯕ꯭ꯂꯥꯏꯟꯗ ꯄꯪꯊꯥ ꯊꯥꯒꯠꯂꯗꯤ ꯑꯗꯨꯝ ꯆꯥꯅꯤ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯗꯕꯤ ꯂꯩꯗꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯀꯩꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯐꯖꯅ ꯏꯗꯤꯠ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯚꯣꯏꯁ ꯑꯣꯚꯔꯒ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯞꯄꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯠꯇꯕꯤ ꯃꯤꯒꯤ ꯍꯦꯛ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯊꯥꯒꯠꯄꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯦꯀꯥꯎꯟꯈꯩꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯃꯣꯏ ꯑꯗꯨꯝ ꯐꯖꯅ ꯒ꯭ꯔꯣ ꯑꯣꯏꯕꯅꯤ ꯃꯥꯛꯁꯟ ꯃꯩꯇꯩꯒꯥꯗꯣ ꯈꯔ ꯂꯩꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯒ꯭ꯔꯣ ꯑꯣꯏꯒꯅꯤꯀꯣ ꯁꯤ ꯈꯪꯍꯧꯕꯖꯥꯠ ꯅꯠꯇꯦ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯌꯦꯡꯕ ꯃꯇꯝꯗ 18K ꯂꯩꯍꯧꯕꯅꯤ ꯑꯗꯣ ꯑꯗꯨꯝ ꯊꯨꯅ ꯄꯛ ꯂꯥꯎꯅ ꯀꯥꯞꯄꯤꯀꯣ ꯁꯤꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨꯝ ꯍꯥꯟꯅ ꯐꯖꯅ ꯏꯆꯤꯜ ꯏꯅꯥꯎꯈꯩ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯣ ꯃꯥꯒꯤ ꯑꯦꯀꯥꯎꯟꯒꯥꯁꯦ 57K ꯌꯧꯔꯤꯁꯤ ꯎꯔꯕ ꯁꯤ ꯐꯖꯅ ꯒ꯭ꯔꯣ ꯑꯣꯏꯔꯤꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯂꯩꯇꯦ ꯍꯥꯏꯅ ꯃꯊꯥ ꯁꯥꯔꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯗோ ꯑꯗꯣ ꯁꯥꯗꯣꯏ ꯁꯔꯨꯛꯇꯤ ꯁꯤꯒꯨꯝꯕꯁꯦ ꯑꯗꯣꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏꯑꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯍꯣꯏ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯃꯗꯤ ꯏꯁꯥꯒꯤ ꯂꯩꯗꯅ ꯀꯩꯅꯣꯝꯃ ꯁꯦꯝꯕ ꯉꯝꯗꯅ ꯈꯣꯠꯇꯅ ꯏꯁꯥꯒꯤ ꯁꯛ ꯎꯠꯇꯅ ꯇꯧꯔꯗꯤ ꯑꯗꯨꯅ ꯕꯦꯁꯅꯦꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎ ꯀꯌా ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯦꯝꯕꯗꯨꯗꯤ ꯑꯇꯥꯡꯕ ꯃꯤꯅꯦꯕ ꯂꯩꯗꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯀꯩꯅꯣ ꯅꯠꯇꯦꯕ ꯂꯣꯏꯅ ꯍꯩꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯩꯖꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯐꯣꯇꯣꯗꯒꯤ ꯍꯦꯟꯅ ꯊꯥꯒꯠꯄ ꯉꯝꯗꯕ ꯐꯣꯇꯣ ꯐꯥꯎꯕ ꯌꯥꯝ ꯂꯨꯅ ꯊꯥꯒꯠꯄ ꯑꯃ ꯃꯌꯥम ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕꯁꯤ ꯀꯔꯤ ꯑꯣꯞꯁꯟ ꯂꯩꯒꯦ ꯅꯠꯇꯕꯤꯗ ꯅꯣꯡꯃꯒꯤ ꯂꯩ ꯈꯔ ꯅꯝ ꯅꯠꯇ꯭ꯔꯒ ꯑꯗꯨꯗ ꯈꯔ ꯇꯧꯔ ꯅꯝ ꯆꯥꯛ ꯆꯥꯕꯤ ꯈꯔ ꯅꯝꯃꯒ 100 ꯚ꯭ꯌꯨꯁ 200 ꯚ꯭ꯌꯨꯁ ꯅꯠꯇ꯭ꯔꯒ 1K 2K ꯂꯥꯛꯑꯗꯤ ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯦ ꯈꯜꯂꯣ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯇꯥꯟ ꯉꯝꯗꯣꯏꯅꯣ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯍꯩꯅ ꯁꯤꯡꯅ ꯆꯠꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯍꯩꯅ ꯁꯤꯡꯅ ꯐꯖꯅ ꯆꯦꯛꯁꯟꯅ ꯇꯧꯔꯗꯤ ꯂꯣꯏꯅ ꯌꯥꯅꯕ ꯉꯥꯛꯇꯅꯤꯀꯣ ꯀꯣꯄꯤꯔꯥꯏꯠ ꯑꯗꯨꯗ ꯆꯥꯗꯅꯕ ꯃꯑꯣꯡꯗ ꯏꯗꯤꯠ ꯇꯧꯗꯅ ꯈꯣꯠꯇꯅ ꯁꯤꯒꯨꯝꯕ ꯐꯖꯅ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯇꯣꯉꯥꯟꯅ ꯃꯤꯒꯤꯁꯨ ꯌꯥꯎꯗꯕꯤ ꯚꯣꯏꯁ ꯑꯣꯚꯔꯁꯨ ꯌꯥꯎꯗꯕꯤ ꯅꯠꯇꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯕ ꯉꯝꯃꯗꯤ ꯑꯗꯨꯅ ꯕꯦꯁꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯂꯣꯏꯅ ꯁꯦꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯕꯗꯤ ꯉꯝꯃꯣꯏꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ 80-90% ꯑꯗꯨꯒꯨꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯦꯕ ꯏꯆꯦ ꯏꯆꯜ ꯅꯠꯇ꯭ꯔꯒ ꯏꯌꯥꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯉꯝꯗꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯒꯨꯝꯕ ꯉꯝꯗꯕ ꯃꯌꯥꯝꯗꯣ ꯁꯤꯒꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣꯕ ꯑꯗꯣꯝꯗ ꯑꯣꯞꯁꯟ ꯂꯩꯇꯦꯕ ꯉꯝꯗꯕꯤꯗ ꯑꯗꯣꯝꯅ ꯅꯣꯡꯃꯒꯤ ꯂꯩꯗꯅ ꯅꯣꯡꯃꯒꯤ ꯚꯤꯗꯤꯑꯣ ꯄꯪꯊꯥ ꯊꯥꯒꯠꯂꯒ ꯅꯠꯇ꯭ꯔꯒ रील्स पꯪꯊꯥ ꯊꯥꯒꯠꯂꯒ 100 200 ꯅꯠꯇ꯭ꯔꯒ 1K 2K ꯚ꯭ꯌू ꯑꯣꯏꯕꯗꯨꯗꯤ ꯑꯗꯨꯝ ꯃꯣꯅꯤꯇꯥꯏꯖꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯐꯣꯂꯣꯋꯔꯁꯨ ꯀꯥꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯇꯥꯟꯕ ꯉꯝꯃꯣꯏ ꯗꯥꯎ ꯌꯥꯗꯅ ꯑꯗꯣꯝꯅ ꯃꯣꯅꯤꯇꯥꯏꯖꯇꯣ ꯐꯦꯁꯕꯨꯛ ꯇꯤꯝꯅ ꯄꯤꯕꯤꯔꯦ ꯈꯜꯂꯁꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯃꯣꯏꯕ ꯉꯁꯥꯏꯒꯤ 100 200 ꯇꯨꯅ ꯀꯔꯤ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯗꯣꯏꯅꯣꯕꯀꯣ ꯑꯗꯨꯅ 100K 200K ꯃꯤꯂꯤꯌꯟꯁꯀꯤ ꯇꯥꯔꯒꯦꯠ ꯇꯧꯕꯤꯌꯣꯕ ꯚ꯭ꯌꯨꯁ ꯀꯩꯀꯥꯗꯣꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯍꯨꯝꯗꯣ ꯃꯌꯥꯝ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯑꯗꯣꯝꯁꯨ ꯇꯧꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣꯗ ꯁꯤ ꯃꯦꯒꯥꯔꯥꯖꯀꯤꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯟꯗꯤꯡ ꯑꯗꯨꯗꯒꯤꯗ ꯃꯥꯛꯁꯟ ꯃꯩꯇꯩꯒꯤꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯗ ꯄꯣꯏꯟ ꯅꯝꯕꯔ 3ꯒꯤꯗꯣ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯌꯦꯡꯉꯣꯀꯣ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯀꯥ ꯍꯦꯟꯅ ꯃꯊꯥꯗꯨꯗ ꯁꯥꯗꯅ ꯑꯃꯅ ꯑꯗꯨ ꯍꯥꯏ ꯑꯃꯅ ꯑꯗꯥ ꯍꯥই ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀꯩꯅꯣ ꯇꯧꯗꯧꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯤꯅꯨꯀꯣ ꯃꯊꯥ ꯁꯥꯕꯤꯅꯨꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯗꯣꯝꯅ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯂꯦꯚꯦꯜꯁꯨ ꯏꯁꯥꯅ ꯈꯪꯖꯕ ꯇꯥꯏꯕ ꯂꯩꯗꯅ ꯏꯁꯥꯒꯤ ꯊꯥꯒꯠꯂꯒ ꯑꯩꯁꯦ ꯌꯦꯁ ꯚ꯭ꯌꯨꯁ ꯂꯥꯛꯄ ꯉꯝꯒꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯗ ꯍꯥꯏꯔꯒ ꯁꯤꯒꯨꯝꯕ ꯀꯟꯐꯤꯗꯦꯟ ꯂꯩꯅ ꯑꯗꯣꯝꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯏ ꯌꯥꯝꯅ ꯐꯩꯌꯦꯕ ꯑꯗꯨꯕꯨ ꯉꯝꯃꯣꯏꯗꯕ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯇꯕ ꯑꯣꯏꯔꯗꯤꯀꯣ ꯐꯦꯁꯕꯨꯛꯇ ꯇꯣꯛꯇꯨꯒꯤ ꯁꯔꯨꯛꯇꯤ ꯄꯩꯁꯥ ꯇꯥꯜꯂꯣꯏꯗꯒꯤ ꯁꯔꯨꯛꯇꯤ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯁꯤꯜꯂꯒ ꯑꯁꯤꯒꯨꯝꯕ ꯇꯧꯕꯅ ꯐꯩꯌꯦꯕꯀꯣ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯣꯠꯅꯕꯤꯔꯣꯀꯣ ꯃꯩꯇꯩ ꯀꯪꯂꯩꯄꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ ꯁꯦꯌꯔ ꯇꯧꯖꯔꯛꯏꯁꯦꯀꯣ
ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯩꯁꯥ ꯐꯖꯅ ꯇꯥꯟꯗꯅ ꯈꯣꯠꯇꯅ ꯀꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯥ ꯈꯔ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯗꯨꯝ ꯂꯥꯛꯆꯕ ꯈꯣꯠꯆꯕ ꯑꯃꯗꯤ ꯑꯦꯀꯥꯎꯟ ꯇꯞꯅꯕꯨ ꯑꯣꯏꯔꯣ ꯊꯨꯅꯕꯨ ꯑꯣꯏꯔꯣ ꯁꯨꯝ ꯒ꯭ꯔꯣꯒꯤ ꯂꯦꯚꯦꯜꯗ ꯂꯥꯛꯑꯒ ꯄꯩꯁꯥ ꯂꯣꯏꯅ ꯇꯥꯟꯅꯕ ꯑꯃꯒ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯕ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯕ ꯍꯥꯏꯗꯤ ꯑꯃꯒ ꯌꯦꯡꯁꯤꯟꯅꯕ ꯑꯁꯤꯒꯨꯝꯕ ꯇꯧꯗꯕꯤ ꯐꯖꯅ ꯑꯃꯒ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯄꯩꯁꯥ ꯂꯣꯏꯅ ꯇꯥꯟꯕ ꯌꯥꯕꯁꯤꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯃꯣꯏꯒꯤ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯈꯣꯠꯂꯤ ꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯍꯧꯕꯤꯔꯣ ꯀꯣ